거의 6기 워킹 잡혔네. Hi everyone, welcome back to our new video. Ngasidi akhoi walking chape video ne ba walking akhoi na nungti daily routine. So guys, will show you how we do morning exercise or morning walk daily wise. Yes, okay. Usia mapam je mayam usarake. Hui sing geng am le. Hui mayam se. Manipur ro di hui mayam le chat pangam ro jani ba. Sido bagi kenta khong di mu hai di am pe. Mu hai hui sing je. Ya pa ba ne. San myam chu lai walking aduga Hanuman mandir am le. Khoi chang entry tori buka aduga ching me am ka du ni si si nung ngak tane sai khoi chali jungle ne buka jungle ne de nung ne mai se sale badminton chip yali to ai jungle nga tane ba duga sim nung me am lai chong mai yek ti kha shing da ra ai on ta bi ni jungle me am chong duga jungle ni ising lai tam ne sai ji to kari thin na bo tinggang ngak ten hawe yan ji ne sima tinggang ngak tane kon chat lis nung dum me am ji hore nung matum ching me am le ching de so ka ru khoi gi morning routine hai tai nung ti gi han kra ba ai da mi ma nok lok ton chal si ta bra ai won ta si da torish Numit thopan nang hodre ngasidi thieng do kra numit che udri kari camera di ude piko am lai re sida sida piko lai che ubra zoom tàu ya veng ya tini lambi se hoyi hey kokla thelle dishi Leiting biro ay thamoy she
ꯑꯩꯒꯤ ꯊꯃꯣꯏꯗꯨꯗ ꯍꯥꯏꯖꯔꯤ ꯑꯣꯏꯅꯤꯡꯕꯅ ꯅꯪꯁꯦ ꯑꯩꯒꯤ ꯂꯦꯡꯗꯕ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯨꯡꯁꯤꯒꯤ ꯏꯔꯣꯜ ꯅꯨꯡꯗ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯉꯤ ꯆꯤꯡ ꯃꯌꯥꯝ ꯂꯩꯕꯅꯦꯕꯀꯣ ꯁꯤ ꯖꯒꯥꯁꯦ 야. ꯑꯩꯈꯣꯏꯅ ꯂꯩ ꯍꯧꯖꯤꯛ ꯆꯤꯡ ꯑꯃꯒꯤ ꯃꯇꯣꯟꯗ 아, ꯅꯦꯕ ꯌꯦꯡꯉꯣ. ꯁꯣꯝ ꯅꯥꯀꯟꯗ ꯑꯩ ꯔꯥꯎꯟ ꯇꯧꯔꯛꯀꯦ. ꯁꯤ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯣꯏ ꯍꯣꯏ. ꯍꯣꯏ. 야, 오케이. 또 ꯁꯤ ꯃꯈꯥꯁꯦ. ꯁꯤꯗꯩꯅꯦ ꯑꯩꯈꯣꯏ ꯀꯥꯈꯠꯂꯛꯏꯁꯦ. ꯀꯨꯝꯊꯁꯤꯔ ꯁꯤꯗ ꯑꯃ. ꯑꯩ ꯀꯨꯝꯊꯔꯛꯀꯦ ꯑꯗꯨꯒꯤ ꯌꯦꯡꯉꯣ ꯀꯃꯥꯏ ꯀꯥꯈꯠꯂꯛꯀꯦ. ꯁꯤꯗꯣ ꯆꯤꯡ ꯃꯇꯣꯟ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯆꯤꯡ ꯃꯇꯣꯟꯗꯅꯦꯕ ꯑꯗꯨꯅ ꯑꯇꯩ ꯃꯌꯥꯝꯁꯦ ꯎꯔꯤꯁꯦ ꯑꯥꯗ ꯂꯩꯕꯁꯤ ꯆꯤꯡ ꯃꯇꯣꯟꯁꯤ ꯑꯗꯨꯝ ꯂꯩꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯂꯩ ꯁ꯭ꯋꯥꯏꯁꯦ ꯖꯪꯒꯜꯅꯦꯕꯀꯣ ꯑꯗꯨ ꯑꯩ ꯍꯥꯏ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯆꯤꯡꯁꯦ ꯀꯨꯝꯊꯔꯛꯄ ꯑꯩ ꯀꯨꯝꯊꯖꯒꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯤꯁꯦ ꯅꯨꯡ ꯃꯌꯥꯝ ꯂꯩꯕꯅꯤꯅꯦ ꯅꯥꯟꯊꯨꯒꯜꯂꯤ ꯍꯥꯏꯁꯦ ꯑꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯤꯡ ꯀꯥꯕꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯋꯥꯛꯑꯥꯎꯠ ꯅꯨꯡꯇꯤꯒꯤ ꯑꯦꯕ꯭ꯔꯤ ꯃꯣꯔꯅꯤꯡ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯕꯦꯗꯃꯤꯟꯇꯟ ꯑꯃꯨꯛ ꯁꯥꯟꯅꯖꯔꯨꯔꯒꯦ ꯃꯌꯥꯝ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕꯁꯨ ꯑꯃꯨꯛ ꯆꯠꯂꯛꯑꯒꯦ 야 지금 댕다 왜 락? ꯑꯣꯏꯖꯔꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣꯅꯦ ꯃꯄꯣꯛ ꯁꯤꯃꯒꯤ ꯏꯅꯥꯛꯇ ꯑꯣꯏꯖꯔꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣꯅꯦ ꯃꯄꯣꯛ ꯁꯤꯃꯒꯤ 이나다 싱일락들이 안도이니 할래라 방긋 보이니 나무 따이방 간나나 낭물렁 버디 마디라 따이방 마푸 마하니 티라 구심니 나하니 누자야와 싱라니 마무데 비토바 탐모이시 去井去吧，在这儿。上是井，这么环境拍的这样，弄西的吧。是井去的么？干了吧？到这儿给。上是井样来。 hay nung matik yaw ba ching ji sine ka nungai ka ba khar lai da
Instrument sin masaka khakra. Ring next micron. ꯑꯩꯒꯤ ꯄꯪꯂꯕ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯉꯥꯎꯖꯔꯤ ꯂꯩꯇꯦꯡꯕꯤꯔꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯍꯥꯏꯖꯔꯤ ꯑꯣꯏꯅꯤꯡꯕꯅ ꯅꯪꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯨꯡꯁꯤꯒꯤ ꯏꯔꯣꯜ ꯅꯨꯡꯗ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯉꯤ ꯑꯣꯏꯍꯟꯕꯤꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯊꯥꯂꯣꯏ ꯂꯦꯡꯗꯅ ꯂꯩꯖꯔꯒꯦ ꯃꯄꯣꯛꯁꯤꯃꯒꯤ ꯅꯥꯐꯝꯗ ꯑꯣꯏꯍꯟꯕꯤꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯊꯥꯂꯣꯏ ꯂꯦꯡꯗꯅ ꯂꯩꯖꯔꯒꯦ ꯃꯄꯣꯛꯁꯤꯃꯒꯤ ꯅꯥꯐꯝꯗ ꯁꯤꯡꯂꯛꯇꯒꯤ ꯑꯇꯣꯏꯕꯤ ꯍꯥꯜꯂꯩꯔꯥꯛꯇ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕꯤ ꯅꯪꯕꯨ ꯇꯥꯏꯕꯪ ꯀꯅꯥꯅ ꯅꯪꯕꯨ ꯂꯧꯕꯗꯤ ꯃꯇꯤꯛꯂꯥ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯅ ꯈꯨꯠꯁꯦꯝꯅꯤ ꯅꯍꯥꯛꯀꯤ ꯅꯨꯡꯖꯥꯏ ꯌꯥꯋꯥ ꯁꯤꯡꯂꯗꯤ ꯃꯥꯃꯨꯅ ꯄꯤꯊꯣꯛꯄ ꯊꯃꯣꯏꯁꯤ ꯅꯨꯡꯗꯨꯝ ꯃꯌꯥꯝꯁꯤꯒ ꯉꯥꯏꯈꯣ ꯄꯣꯠ ꯆꯩꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯁꯤꯗꯒꯤ ꯅꯥꯟꯊꯔꯗꯤ ꯋꯥꯡꯗ꯭ꯔꯣ ngài không kể điều xí chinh ꯑꯣꯏꯖꯔꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣꯅꯦ ꯃꯄꯣꯛꯁꯤꯃꯒꯤ ꯅꯥꯛꯇ ꯑꯣꯏꯖꯔꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣꯅꯦ ꯃꯄꯣꯛꯁꯤꯃꯒꯤ ꯅꯥꯛꯇ ꯁꯤꯡꯂꯛꯇꯒꯤ ꯑꯇꯣꯏꯕꯤ ꯍꯥꯜꯂꯩꯔꯥꯛꯇ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕꯤ ꯅꯪꯕꯨ ꯇꯥꯏꯕꯪ nungayang si jaga siyempre misu kaya lakti ngasi Sunday oy hangde mi am tumna nanghoy amani bok lakpa suna kan si kem udra male amaduna san nungsa mangan sona kan si am lai ben sidi tiaw sing ka ba chaman birthday party tor male birthday cake kita ngoài ni mahore moi phải nim gì nên nim hầu gì nim gì mà xả thiệt thiệt cái phong chụp chụp lên ya đó phá mal nó phục xuyên phá mal chụp mà hi được thắc pa masakan sida Gurgaon ni kariba sida yam lai je yum yam lai Gurgaon uda ndagi nami hoji ki mathaki lokha ju la kyong ko sima ton ne ki jai lokha वही प्लेग्राउंड तो ये पधारो हमारा देश ngasa akhoi na kari badminton sanau do sigi mukha sa यूज nung myan मैं आंसर राउंड को चला
ꯃꯥꯒꯤ ꯁꯤ ꯅꯨꯡ ꯂꯩꯕꯁꯦ ꯁꯤꯒꯤ ꯃꯅꯤꯡꯗꯩꯅ ꯑꯃꯨꯛ ꯂꯝꯕꯨꯏ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯀꯔꯤꯁꯤꯗ ꯅꯤꯜꯒꯥꯏꯅ ꯑꯃ ꯂꯩꯌꯦꯕ ꯁꯟꯒ ꯁꯖꯤꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯛꯀꯤꯡ ꯆꯠꯂꯨꯕ ꯋꯥꯛ ꯑꯥꯎꯠ ꯇꯧꯕꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯟꯖꯔꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯉꯁꯤꯒꯤ ꯑꯗꯨꯒꯤ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯒꯥꯏꯁ Yeah. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯑꯅꯧꯕ ꯆꯪꯉꯛꯄꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃो ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯁꯖꯦꯁꯟꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣ ꯅꯝꯗꯕꯁꯨ ꯀꯨꯏꯔꯕꯅꯦ Right. ꯑꯗꯨꯒ ꯀꯩ ꯅꯝꯐꯝ ꯈꯪꯗ꯭ꯔꯕ ꯀꯣꯛ ꯉꯥꯎꯔꯅ ꯑꯗꯨꯒ ꯀꯣꯔꯣꯅꯥꯕꯨ ꯇꯧꯁꯜꯂꯛꯄꯣ ꯑꯗꯒꯤ ꯁꯣꯅꯣ ꯆꯨꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯁꯨ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯅꯧ ꯑꯅꯧꯕ ꯅꯝꯖꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯔꯛ ꯑꯃ ꯚꯤꯗꯤꯑꯣ ꯈꯔ ꯂꯜꯂꯨꯔꯦ ꯀꯩꯒꯤꯅꯣꯗ ꯍꯟꯗꯛꯀꯤ ꯃꯥꯔꯁ ꯊꯥꯁꯦ ꯈꯔ ꯕꯤꯖꯤ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛ ꯈꯔ ꯅꯝꯖꯔꯛꯑꯒꯦ ꯑꯗꯨꯝ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝꯁꯨ ꯀꯩ ꯅꯝꯗꯣꯏꯅꯣ ꯑꯗꯣ ꯌꯥꯔꯤꯈꯣꯏꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯁꯖꯦꯁꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯒꯥꯏꯅꯅꯕ ꯌꯥꯊꯪ ꯄꯤꯖꯔꯤ everyone take care